meeoi amagi punsida siba yaba khongfam tangkak mi amagi punsida amurak natraga yamlabda anirak kumba thengnaba yawi adubu aina hojik miyam da share tawjagaduriba meeoi sidi mahaki punsida life threatening oiba khogi siba yaba incident hanjan dagi nanthoktuna hingawrba meeoi amagi matangdani haiba meeoi sigi maming friend o select Croatian gi music teacher oina lairambani 1962 da select na train da travel tawduna chatlingai da train do off track oibadagi soibadagi turel da tasinki maduda meeoi punna tratet hena mathwai mangki adubu select na angamba upai thituna mahak mathakta iroiduna kakhalaki corner rescue team na mahak pukanki mathangi olakpa saida magi punsigi oina first time aeroplane tongki sida sumak na phamliba manaki door do hangdorokpadagi plane dagi parachute yauduna tarki plane adu singdi yaisinduna crash tokhi meeoi kun hena laikhide sida sumak hingoki pambi amagi mathakta tasinduna khara sokpa natana thoidokpa tawkhide aduga muk 1966 ta bus ta travel tawduna chatlingai da unna maram oyaga bus to slip chatuna ising manungda tasinki masida punna meeoi mari lupki sida sumhak upay am tawduna hingauki selakna public transportation asi same oidre mahakna masagi car ama leijasduna gyantana thoge na khanjaki adubu 1971 da magi car da travel tawringai da khangogdana magi car du mai horokhi selakna car du dagi yam thuna chongthokhi man hek chongthokhi baga bonnet adu pokhaiki 1973 da selakna petrol pump da thaw halingai da petrol pump madu khangogdana malfunction oirki masina maram oiga petrol sing adu maikai sin mathungna sandoroktuna mai horokhi car du dagi yam thuna chongthroktuna selak hanjin khudong tibadagi nanthokhi adubu handaki matang asidadi mahaki makokta hoba masam loina sakhi sidagi mahakna car asisu save oidre aduga makhal khudimaki vehicle amata sinabagi apamba laikhidre sahi kharadi mahaki punsi yam santi oina lenkhi makha tarakpada 1995 ta mahakna khongna chatlingai da lambi cross tawbada bus na thongki kanaguma meeoi ama oiba taragadi khudakta siregadabni adubu mahak hingauki masi matung 1996 ta singi lambi amada magi car thauduna chatlingai da golai da khangogduna truck ama lakpadagi mahaki car adu lokhada tasinki car adu da selak yawm lagadi mahak soina siregadabani adubu mahakna seat belt faudabadagi upay ma tawduna car adu dagi songthoklaga u amada naptuna lehokhi maram mayam sidagi mahaki mamanaba marup singna maga travel tawminaba saminaba amatta pamlamde aduga 2003 da mahaki sahi 73 subagi birthday da lottery ticket kakhi matamduda $1 million fauki finally 2016 da masaki sahi marfu tare surakpada natural death oina laikhide